Hano makada channel sigi magadi myam punung putaram nokjabol nani kongna khurumjari asigi maru headlines sing amadi maru pau thamjage tabisi irang loisindana thambada kari kana balebigi ibobi akoi karimata tawbong namdana lebi bimo congress na PR thamba pami government thugaiba pami el susindro rasbi bega chandraga mari lenana international conference pangthokadawi miyam khallaga thabak tawbiyu hunnaba tokpiro MPDF ECI electoral roll ge asoiba sing samdoknaba elector parties sing da khudong saba piri youth conclave pangthokre party gi sei phongkhre naha sing na politics pu motli haiduna lapna thamba matam natte James PK Sangma PM na minute chamaga ahum wa ngangmada Manipur gi wafum amata pandra na thaiduna chatki Maitei gi identity gi matangda World Meitei Council na memorandum pisan kre Maruba pau thamjage tabishi irang loisindana thamada kari kanaba lebage ibobi ekhoi karimata tawbang ngamdana leiri bimol Lok Sabha gi MP Dr Bimol akoijim gi meeting makhada the role of legislature in tackling the present crisis and crafting a new Manipur haiba hiram da pangthokiba ahan state level essay competition gi manasing yen thokre thorom adu the chief guest oikhiba CLP leader o ibobi ne India government Manipur gi irang loisindana thambada kari kanaba leibage haina hangkre masi lamhelbla leiba Indian Medical Association Manipur branch ki main hall da pangthokhiba mana yanthokpagi thoram aduda Imphal Review of Arts and Politics ki editor Pradip Phanjobam State Academy awardee Sarchan Thiam guest of honor amasung Lok Sabha gi MP Dr Bimol akoijam na president oiki thoram du the chief guest ki warol piriduna obo bina haiki malem de issue leitaba lebak natraga state amata leiramloi issue leiba natraga irang thokpa haibisi kanana su pamba nate maram aduna kariguma thodok wathok tholakpa matamda athuba matamda loisinaba hotnaribani mahakna makhatan haiki 2023 gi May 3 dagi thorakhiba irang asi thonungdaba thodok amani Gujarat ki Muslim Hindu riot adu numit humni gi manungda control tawki Pikraba Manipur da tholiba thodok asi chahi ani hena loisinba ngamdabagi maram karigino India government na karamba aronba agenda lebigi hangninge Manipur gi irang matam sangna solve tawdana thamlaga national natraga state asigi karamba kanaba lebage problem asi athubada solve tawnanaba afaba khongthang oigani haina khalli lamdam asi da shanti poroknaba thaba khuding makta ekhoi punamak ngamba thodang logani thauramdu da bimol akoijam haiki Mimanda ngangba ngamba iba ngamba mi thoroktabagi ekhoi phattabane haire haina hojik penadaba kaya ama thorok lebasi education da fazana treat ta hodaba amadi adugumba matik saba miyoi pothokidaba khunai ama oikibadagi ne Manipur da iraga nganglaga kaidonungda haiba yamna phattaba culture ama lei adubu hojiki phibam asida di national media da influence toba ngamba politician natraga Delhi da chatlaga wangangba ngamba yamna mathau tari mahakna haiki 2001 dagi 2023 fawbagi matam asida nainabada Manipur khunaida karigumba ahongba amata leitabagum tawi hairiba matam asida China Korea na chingba leibak singdadi asuki matik hongkhre sanglaba matam asi ekhoi karamba karigumba amata tawba ngamdana leiri haibasi kawbiganu education da kanba miyeng thamduna samgat sagatbagi tangai phadabda ekhoi puna khangminasi India gi oina yengbuda government school thingjinbada Lengoi na saba yum dawna India gi education system asi kaigani masigi maramdi India gi school system asi government ki school na pillar oina leibagini adubu Manipur di government ki school sing kanga thang oire private school na loina sinkre khwaidagi ning nangba state sing gi manung chaliba khoi gi state asida kadai dagi income na private school angang sing mahi tamalibano haibasi jo angakpa character ama oiribani haina mahakna makhatan haiki Manipur asengba masak khangi hairagadi history da leiribadu natana contemporary life ke process asi kadai da leiribagi haibadu thijanba ma mathau tai masigumba si karimta thijanba tawdana anoba Manipur ma lakhne haibasi pangang ngangbo oigani karimata tawba ngamdaba surumuru da leikigani education gi maru aiba khangdabada vision ama yauna kadai da invest tawani yenglaga thabak taw yamna mathau tare haina sim makhana mahakna makha taagi essay competition da mapok mathang takiba sing adu ngasi gi thoram aduda selgi mana certificate amasung momenta sing piki masine ngasi gi maroiba pausing
ꯄꯥꯎꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ